Manipur ki hauzik oiriba fibam asida politics taunaba pamde haina BJP Manipur Pradesh na phongdokre. Manipur na hauzik wariba asi Indian National Congress na haukiba chahi humfurom ase aronba agenda amada lengak pairakpagi mahainani haina maral sirakli. Manipur ki apunbagi saktam kaihanaba India lengak na silakpa yaroi haina All Manipur Muslim Organization Coordinating Committee amokok na phongdorakli. Irang manungda mitai pangal gi miyoi kharana wakal tadaba thabak torakpa yaroi haina su thamlakli. Kuki ki pochai holambani haiba auto driver ama ngasi ayuk miyamna pharaga mahaki auto rickshaw amadi auto aduda purakpa potsai kaya mai thadoktuna manghankhre. Amasong Manipur da tokhaiba lenga kamal lingbagi wafam sunglai leite hiram amatada Manipur gi apunbagi saktam kaheloi haibagi thajaba Union Home Minister Amit Saha na pirakle haina Maheshwar Thongnau zamna phongdorakli.